Hꯧji leiriba Ukraine gi crisis asigi maramda United Nations da mifam ama famnabagi damakta bot launabada India bo thadakhidre Russia gi maikaidagi India bo thagat pafongdorakli mayam pumnamakpu international news amasung geopolitics ki oiba anoba update amada taram noksari ngasisu Russia amasung Ukraine gi leiriba crisis asigi matangda mu yengminasi Hojik leiriba Ukraine Russia US amasung Western countries ingi hojik leiriba crisis asi aduki matik lusilakpasina maram oiduna USA gi maikaidagi United Nations Security Council da leiriba issue asigi maramda mifam ama famnabagi damakta proposal thamlakhiba aduki damakta bot launakre masida tawkriba asi hojik leiriba Ukraine Russia gi crisis asi United Nations da masigi oiba maramda khananabagi damakta meeting sinba natraga sindaba haibasida bot taunabani masida UNSC gi leiriba member taraga manga permanent oiba member manga amaga non permanent oiba member tara amaga bot thadakhi permanent member singi manungda Russia amasung China hairiba country ani sina proposal asibu yaningde haiduna bot pikhi India Gabon amasung Kenya hairiba non permanent oiba country ahum asi bot thadakhide lemhauriba tara asina US ki favor da bot pikhi Karigumba proposal amabu accept taunabagi damakta lairiba member tara mangasigi manungda yamdrabada bot mapan fangadabani USA na bot tara fangduna makogi proposal hojik lairiba Russia amasung Ukraine gi crisis asi United Nations da pukhatuna masigi maramda nainabagi mifam amasuk soisoidana pangthoklagani UNSC da pangthokadaba thabaksing maduga mari leinaba pumnama asigi damakta matamatamgi oina country amada amuk makogi presidency gi fam asi pibani aduga handaki February tha asigina presidency asi Russia no oigadauri lairiba crisis asigi maramda UNSC da khananabagi damakta bot ngamjaba taragasu USA na adubu handaki lakliba tha asidadi Russia na presidency gi pharmacy paibanina masidasu impact kharadi adumak lakani aduga Russia hairiba country asisu UNSC gi permanent member amakhakni veto power su lairibani aduga permanent member oiliba veto power lairiba country China sinasu Russia gi side ta adumak leplibani maram aduna hairiba masida mifam asi pangthokpa taragasu karigumba anauba proposal ama puthorakpada veto power sizinaduna hairiba asi thingjinkibagi oithokpadusu adumak lairi makha taba kari lakpake haibududi mayam punna adumak yengminasi aduga India gi oinasu lairiba crisis asida side amata da leplamdaba adu hojik bot hadanaba asida yaudaba sina maram oiduna Russia gi favor rom do oina khara leibagumna malemgi atopa country singnasu yamna kana fongdoknarakli aduga India amasung Russia gi mari sidi aduma khangnariba aduni masini hojiki oina leiriba fibam asi video si mata asido sinjarge anoba update amada amuk kana thengnarasi